Manipur HOUJIK OIRIBA PHIVAM ASIGI MATANG Arambai Tenggol Amasung Umpc Manipur Anigi Thoumee Shing Unnaduna Khanna Neinakhre HAINA United MEITEI PANGAL Committee Umpc gi General Secretary RAEES Ahmed TAMPAKna THADORAKPA CHEROL AMANA PHONGDORAKLI CHEROL ASINA HAI WARI SANABA ADU ARAMBAI Tenggol Luching Purel Korongan Bakhuman Amasung Umpc Manipur President Alhas Maulana Muhyiddin Uchingki Mipamaduda Sana konungda lady ba koji loishang amasung puwariga sagonarakpa wari kayagi matangda phongdok nakhi HOUJIK OIRIKLI balamdam asigi phibam asida masoi taduna leinariba yelho phurup sing asi amato oina punsinnaba yanabagi matangda sukupna khanakhi nakalamramda social media da mawang zadaba post amasung comment tawriba sing asi yamna Hakchinna Lobaga Loinena Masi, Tingnaba Amadi, Samdok Naba, Kari Toba Yabagi Haibagi, Matang the Sukhana Neinakhre, social media da Aseng ba Amasung Shasin Naba account Sing, Kangdok Tuna, Kangrup Maselgi Marakta, Wakal, Tanadaba Kaya, Toholak Kadaba Dagi, Ngaktok Nabahot Naminasi, Hainasu Yanakre. Masigi mathakta MEITEI Amasung MEITEI PANGAL Anigi Marakta HOUJIK Thengnariba lan asigi khudong jaba lauraga singsep thanaba hotnarakpa khudingmak punna thengnaminaba hainasu yanakhe hairi amaramda MEITEI PANGAL phurupki nupa kharana masagi identity semdoklaga MEITEI nupi kaya nungsilangda thuhanbagi thabak satharakliba asi UMPC na yamna haksina lawi hiramasida chenariba khudingmak masagi imung manung yauna athoba matamda chumthokminasi Makhatana asigumba thong zatharam labadi maduda tholokpa aphafatagi teksak khudingmak masa masana pujagadabani jab manana MEITEI dupa singnasu MEITEI PANGAL phurupki nupi masa singda asigumba thong asi sathabiganu lamdam asigi apunba saktam ngaktuna thamnaba amadi anti social oiba thabak thoram sing asi thengnanaba hotnabada miyamna amato oina saruk yaminasi hainasu cheroles na makhatana phongdorakli